Hojik hoye karang nahan kuki hoye terrorist hoye asok pasing adu layang badu sab chaba makoi identification amadi makoi adu micham lana thagna terrorist haibadu khangdana mai layang libusing adu sab chaba madugi pakum bio madi sab chaba legally chalo khalo aidana RIMS-ta Meitei sing amadi Naga ichnaw sing yauna punna kongjang jang dundina lengak tawang hangli mahom sa ko kokomi gi chingba tim khaju sangjandana chap chaba pakum pigadabani natrabadi moi singa dugi matakta chen logudawni habana chingba kaya ama akogi miu ching sangjandana kanum nari wari sanari Meitei kaya sindagi sangchala kanda masi chap chaba aikogi hoiba pakum sing lawma matang lei adana maram aduna Meitei kaya da leusina sangchala ga masi wahang chap chana hangadong nei natrabadi aikoi asi namjhallaga sum thamgidana aikogi lenghom mofam leitana aikoi si leiba tai kuki gi leiriba singchina chap chana laing nabai damakta leingangna chap chaba aikogi police forcing thambiri aduga aikogi national highway sing akogi national highway sing sathok chasin yahan thambase masi chumibra khanbiu akogi national highway chalalu aduga mukoi jungao kaisu kaide tabudubu nama to mi yeng dadi yeng bude masi fatte ana koi khanjai nama to mi yeng di yeng fatte matu kaga hat kibsing adugi pakum phangdringaida asoko militant matomon khangdaba sing adu pusalang homsila layang bai bisi masi lebang yamna yabam thopra haiba sumiyam na khandabiu mayam punna support awam sangi nada taragadi aikoi lupna natragana mioi khujokra na tawusiladi miyam na usiloi mase koi puna ligjen manabam sangi natrabadi masi lup kharana boiroi lup haibasidi miyam gi damaktani amadi lup singa sibu singaga chapiga dau singdudi aikoi gi leiriba lebak miyam ne lebak miyam sangsin biro paka tana koi live thajabase koi tokin jage maramdi masi yam nawhum masi kitang nungai taba film sing yoksala khadare aduna miyam section be kumai mathok tai hojik miyam gi apun bagi pangal amadi thongna sing adum phom sida pun uthok minasi Meitei amasung Naga gi apunba platform ama sagat haudrabadi tunglam set lairoi asangka ser Meitei amasung Naga furuk ki apunba platform ama sagatun isu khudimak thengnadrabadi furup ani gi tunglam set lairoi haina Native People's Committee Manipur NPCM gi convener asangka sana phongdokhi Unified Response haiba hiramna Sandil District ki Pangkai Community Hall pangthokiba nomigoeba awareness program da manaki Koki refugee yawn state asida kanglon kaini sangsilaktuna yellow fruit sing da apanba piriba mito khandoktuna NRC update tawdriba phawba census tawhandanaba firep lominasi Sandil Naga People's Organization CNPO na Meitei amasung Naga fruit ki CSO singa punsinduna CM kiba Native People's Committee Manipur samaduna pangtokiba thoramaduna retier IS Timothy Zemikna Manipur NRC update tawbada Kanavigi matana wapam mapfongki Thoramadu wangang kibe Indira Gandhi Tribal University ki Assistant Professor
ꯍꯣꯃꯦꯟ ꯊꯥꯡꯖꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯦꯟꯁꯁ ꯑꯃꯁꯨꯡ ꯃꯁꯤꯅ ꯄꯤꯔꯛꯀꯗꯕ ꯁꯥꯐꯨꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯊꯝꯈꯤ꯫ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈꯨꯜ ꯀꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯗ ꯑꯁꯪꯀꯁꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛꯅꯤ꯫ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄꯒꯤ ꯊꯧꯗꯥꯡ ꯏꯁꯇꯦꯠꯅ ꯂꯧꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯁꯦꯟꯇꯔꯅ ꯌꯥꯊꯪ ꯄꯤꯔꯒ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯅꯕ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯁꯨ ꯁꯦꯟꯇꯔꯒꯤ ꯌꯀꯥ ꯌꯦꯡꯗꯨꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯆꯩꯔ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥꯅ ꯋꯥꯖꯥꯎ ꯉꯥꯡꯂꯤꯉꯩꯗ ꯃꯤꯇꯣꯞꯁꯤꯡꯅ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯁꯦꯝꯗꯨꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯄꯥꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯇꯦꯟꯁꯤꯚ ꯔꯤꯚꯤꯖꯟ SIR ꯁꯦꯟꯁꯁ ꯑꯃꯗꯤ ꯗꯦꯂꯤꯃꯤꯇꯦꯁꯟꯒꯤ ꯃꯇꯥꯡꯗ ꯀꯨꯀꯤꯁꯤꯡꯅ ꯃꯥꯡꯖꯧꯅꯅ ꯊꯧꯔꯥꯡ ꯇꯧꯔꯒ ꯂꯣꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯐꯨꯔꯨꯞꯁꯤꯡ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯑꯣꯏꯍꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯃꯇꯝ ꯑꯃꯗ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯇ ꯈꯨꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯥꯒꯥ ꯑꯌꯥꯝꯕ ꯃꯁꯥꯒꯤ ꯈꯨꯜꯗ ꯍꯜꯂꯛꯄ ꯉꯝꯈꯤꯗꯦ꯫ ꯅꯥꯒꯥꯁꯤꯡꯅ ꯊꯥꯗꯣꯛꯂꯝꯕ ꯂꯝ ꯑꯗꯨ ꯉꯁꯤꯗꯤ ꯀꯨꯀꯤꯅ ꯂꯧꯁꯤꯟꯗꯨꯅ ꯃꯄꯥ ꯃꯄꯨꯒꯤ ꯂꯝꯅꯤ ꯍꯥꯏꯔꯛꯂꯕꯅꯤ꯫ ꯃꯥꯡꯈ꯭ꯔꯕ ꯂꯝ ꯀꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥ ꯐꯨꯔꯨꯞꯅ ꯀꯔꯤꯁꯨ ꯅꯠꯇꯕ ꯍꯤꯔꯝꯗ ꯎꯪꯈꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯑꯈꯟꯅꯕ ꯊꯧꯁꯤꯜ ꯑꯃꯒꯤ ꯃꯈꯥꯗ ꯂꯝ ꯂꯧꯁꯤꯟꯈꯤꯕꯅ ꯃꯤꯇꯣꯞ ꯀꯌꯥ ꯂꯝꯗꯝ ꯑꯁꯤꯗ ꯂꯦꯞꯇꯅ ꯄꯨꯁꯤꯜꯂꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯗ ꯗꯦꯃꯣꯒ꯭ꯔꯥꯐꯤꯒꯤ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯤꯡꯅꯕ ꯁꯦꯟꯁꯁ ꯇꯧꯗ꯭ꯔꯤꯉꯩꯗ NRC ꯍꯥꯟꯅ ꯑꯞꯗꯦꯠ ꯇꯧꯍꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯅꯥꯒꯥ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ DB ꯊꯥꯝꯗꯣꯛ ꯐ꯭ꯔꯥꯟꯁꯤꯁ, MPCMꯒꯤ ꯀꯣ-ꯀꯟꯚꯦꯅꯔ PH ꯗꯦꯕꯥꯟ, ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔ ꯃꯍꯦꯟꯗ꯭ꯔ ꯅꯥꯎꯔꯦꯝ ꯑꯃꯗꯤ ꯔꯥꯀꯦꯁꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ RIMS ꯋꯥꯔ ꯖꯣꯟ ꯑꯣꯟꯊꯣꯛꯄꯤꯒꯅꯨ꯫ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯅꯥ ꯂꯥꯌꯦꯡꯁꯪ ꯑꯃ ꯑꯣꯏꯔꯤꯕ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ RIMSꯄꯨ ꯋꯥꯔ ꯖꯣꯟ ꯑꯣꯟꯊꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯤꯕꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ RIMS ꯅꯔꯁꯦꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯂꯝꯐꯦꯜ ꯄꯥꯠ RNALꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯉꯔꯥꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯀꯨꯀꯤ ꯑꯁꯣꯛꯄ 3 RIMS ꯍꯣꯁꯄꯤꯇꯥꯜ ꯂꯥꯌꯦꯡꯅꯕ ꯄꯨꯔꯛꯄꯒꯤ ꯋꯥꯍꯧꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ RIMS ꯅꯔꯁꯦꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯗꯨꯅ RIMS ꯍꯣꯁꯄꯤꯇꯥꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯃꯦꯝꯕꯔ ꯁꯂꯥꯝ ꯔꯣꯃꯥꯅ ꯍꯥꯏ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯍꯥꯏꯕꯁꯤ ꯑꯅꯥꯕ ꯀꯌꯥꯅ ꯂꯥꯛꯇꯨꯅ ꯂꯥꯌꯦꯡꯅꯔꯤꯕ ꯃꯐꯝ ꯑꯃꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯋꯥꯔ ꯖꯣꯟ ꯑꯃꯒꯨꯝ ꯑꯣꯟꯊꯣꯛꯄ ꯅꯠꯇꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯅ ꯁꯛꯇꯥꯛꯁꯤ ꯐꯥꯎꯕ ꯌꯥꯟꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯄ ꯍꯣꯁꯄꯤꯇꯥꯜ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯃꯣꯛ ꯕꯣꯝ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜꯁꯤꯡ ꯀꯥꯞꯁꯤꯟꯕꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ RIMSꯇ ꯄꯨꯈꯠꯂꯛꯈꯤꯕ ꯀꯨꯀꯤ ꯑꯁꯣꯛꯄ 3 ꯑꯗꯨ ꯃꯈꯥ ꯇꯥꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯌꯦꯡꯂꯤ ꯍꯥꯏꯔꯤ꯫ ꯑꯣꯛꯇꯣꯕꯔ 1ꯗ ꯄꯟꯆꯥꯌꯠꯀꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯀꯦꯕꯤꯅꯦꯠꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯃꯌꯥꯏ ꯇꯪꯕ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯀꯤ ꯃꯤꯐꯝꯅ ꯑꯣꯛꯇꯣꯕꯔ 1ꯗ ꯄꯟꯆꯥꯌꯠꯀꯤ 6ꯁꯨꯕ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯀꯦꯕꯤꯅꯦꯠꯀꯤ ꯋꯥꯔꯦꯞ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯨꯔꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯦꯟড ꯄꯟꯆꯥꯌꯇꯤ ꯔꯥꯖꯀꯤ ꯀꯃꯤꯁꯅꯔ ꯁꯨꯃꯟ ꯁꯤꯡꯍꯅ ꯏꯂꯦꯛꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯒꯁꯠ 22ꯗ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯈꯜꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯂꯒꯅꯤ꯫ ꯃꯤꯔꯦꯞꯁꯦ ꯄꯤꯁꯤꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝꯅ ꯑꯣꯒꯁꯠ 29 ꯑꯣꯏꯒꯅꯤ꯫ ꯑꯣꯒꯁꯠ 28ꯗ ꯁ꯭ꯀ꯭ꯔꯨꯇꯤꯅꯤ ꯇꯧꯔꯒ ꯃꯤꯔꯦꯞꯁꯦ ꯂꯧꯊꯣꯛꯄꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯁꯦꯞꯇꯦꯝꯕꯔ 1 ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯣꯛꯇꯣꯕꯔ 1ꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯇꯉꯥꯏ ꯐꯗꯅ ꯔꯤꯄꯣꯜ ꯄꯥꯡꯊꯣꯛꯄꯒꯤ ꯃꯊꯧ ꯇꯥꯔꯛꯂꯕꯗꯤ ꯑꯣꯛꯇꯣꯕꯔ 5ꯗ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯑꯣꯛꯇꯣꯕꯔ 9ꯗ ꯚꯣꯠ ꯃꯁꯤꯡ ꯊꯤꯒꯅꯤ꯫ ꯀꯨꯝꯖꯥ ꯏꯪ 2022ꯗ ꯃꯇꯝ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯇꯝꯄꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ 5ꯗ ꯄꯟꯆꯥꯌꯠꯀꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯑꯃ ꯊꯥꯡꯅ ꯊꯤꯜꯂꯝꯕꯗꯒꯤ ꯁꯣꯛꯂꯤ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:45 ꯇꯥꯔꯛꯄꯗ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯑꯃ ꯄꯥꯎꯅꯥ ꯀꯩꯊꯦꯜꯒꯤ ꯃꯍꯥꯕꯤꯔ ꯐꯥꯔꯃꯥꯁꯤ ꯃꯅꯥꯛꯇ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯉꯩꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯨꯈꯝꯗ ꯊꯥꯡꯅ ꯊꯤꯜꯂꯝꯕꯗꯒꯤ RIMS ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯠꯅꯈ꯭ꯔꯦ꯫ ꯁꯣꯛꯂꯕ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯑꯗꯨꯗꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯃꯌꯥꯏꯀꯣꯏꯕꯤꯗꯒꯤ ꯁꯂꯥꯝ ꯇꯔꯨꯟ ꯀꯨꯃꯥꯔ ꯁꯤꯡꯍ ꯆꯍꯤ 94 ꯑꯄꯣꯛꯄ ꯑꯦꯁ ꯁꯃꯨꯉꯧ ꯀꯧꯏ꯫ ꯃꯍꯥꯛꯀꯤ ꯀꯣꯛ ꯑꯃꯁꯨꯡ ꯈꯨꯠꯀꯤ ꯃꯐꯝ ꯈꯔꯗ ꯁꯣꯛꯈꯤ꯫ ꯁꯣꯛꯂꯕ ꯇꯔꯨꯟ ꯀꯨꯃꯥꯔ ꯇ꯭ꯔꯥꯐꯤꯛ ꯀꯟꯇ꯭ꯔꯣꯜ ꯄꯨꯂꯤꯁ ꯋꯤꯡꯗ ꯄꯣꯁꯇꯤꯡ ꯇꯥꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯐꯥꯕꯒꯤ ꯄꯥꯎ ꯂꯩꯇ꯭ꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯇꯤ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯗꯦꯄꯨꯇꯤ CMꯒꯤ ꯃꯄꯨꯔꯣꯏꯕ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯧꯑꯣꯡꯗ ꯆꯦꯟꯅꯩ ꯈꯪꯂꯕꯁꯨ ꯐꯝ ꯂꯧꯊꯣꯛꯇ꯭ꯔꯤꯕꯁꯤ ꯂꯩꯉꯥꯛ ꯑꯁꯤ ꯇꯦꯔꯣꯔꯤꯖꯝ ꯁꯧꯒꯠꯂꯦ ꯍꯥꯏꯅꯔꯛꯂꯒꯅꯤ ꯈꯥꯏꯗꯦꯝꯃꯅꯤ꯫ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯒꯤ ꯃꯄꯨꯔꯣꯏꯕ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯧꯑꯣꯡꯗ ꯆꯦꯟꯅꯩ ꯈꯪꯂꯕꯁꯨ ꯐꯝ ꯂꯧꯊꯣꯛꯇꯕ ꯑꯃꯁꯨꯡ ꯐꯥꯗꯨꯅ ꯊꯝꯕ ꯑꯁꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯇꯦꯔꯣꯔꯤꯖꯝ ꯁꯧꯒꯠꯂꯦ ꯍꯥꯏꯅꯔꯛꯀꯅꯤ ꯍꯥꯏꯅ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯈꯥꯏꯗꯦꯝꯃꯅꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫
Moyangkhomda leiba maki mayumda pangthokiba pawgi mifam amada senior advocate Khaidem Manina makhatana haikibada government asina law na yadaba thawongsing yauna terrorism gi lisa satlabasu mioi adubu khangna phadrabadi terrorism sogatpa government ni laungnarakani Kuki militants Naga gi mioi taruki haksang matu kakthatuna khatkibadana haksang gi saruk phawba suna phamngamdaba habisi yamna tamthiba amani mioi ba magi lisa nati makoi sing adubu phabada sienriba mioi sing hauju phawba phabalati Naga misam taru odu phakibagi thaudokta KNFPSC senai haina meke kyadigi phongdokhiba lekrabani KNFPSC bu lusingdiba thangboi khibgenasi government asi the deputy chief minister number 1 oiriba nemsa khibgeni haiba shima government asi deputy chief minister number 2 losi dikhona media da phongdokpa lekrabani cabinet minister amana mihatpa kana senai haina phongdoklaba phawba government asina thaba amata paikhatana lairiba sigi maram karigino Constitution ki Article 164 ki Clause 2 na miyam ki khulaw government adu ki Council of Minister na daita lawgadabani haina pali hauju government asida chief minister yauna Council of Minister da puna minister manga lairibani miyam na deputy chief minister amagi mapuroibasi miyat asida senabani na nemsa kibgen mafam laukthokadabani maso mahaki mapuroibasi phagadabani haina khulaw kya lauribani demand asi thabak oina pangthokpham thoktabra deputy chief minister nemsa kibgen masana khangna pham thadokpham thui Lebak TV hauju phawa makhoi gi mathakti FIR lokhat palithri government masigi matang FIR lokhatri ba karigino FIR lokhalaga pharaba matung lali sumi haiduna logi makhara tofam thui lalholup aduga government asiga tawnari bisu abrogate tofam thui masi tawdana shawgat laga leirabadi DGP amasum BJP na lusingba government asi yelhomi miyam yekna bani hairakani matam aduda tumba yaroi government ama oina tawdana leirabadi sanga gi leibak oiraktuna Laihaidaba lamdam ama oirakani government miyam gi ihul khangna thabak tawbuna aphau boigani miyat asida KNFP gi lusingba thangboi kipgen senai hairibasina minister natragana miyoy mana zero FIR lokhat bai hauju phawba Imphal thana natragana atopa police station amatada FIR lokhatriba karigino leiba asida asabu wathok thoklingai minister na Hariyelaga laithokpa aphabanati mara leibesing phana bohonari cobra laklagani laithokpana asumboiroi cobra laklabasu awanglomda maisaklaga makharomda thibana di phaba kanmangamroi terrorism gi lisat chatlibadi singdani terrorism hana taktokadabana ki Manipur kaibada mangjagadoribasi lamdamasida khundaminariba kangluful khudingmakini niskanta Manipur kaibada mangjagadoribasi lamdamasida khundariba kangluful khudingmakini haibisi khangminaba matam hoiri Manipur apuna khundaminariba furuk kunthraga mari asi Manipur gi ngaktani maramaduna aikhoi punamakna Manipur kaidana ba honaba mathau tai haina kai samthong AC gi MLA niskanta sapamna ngasi local area development fund gi senfam gi nauna semjin sajinduna sawa Kwakaithel akham laikai community hall sanga dana miyam khusinabagi thoramda phongdokri Kwakaithel akham laikai singlupna sinduna ngasi laikai sta pangthokiba thoram aduga mari lejana MLA nisikantana makhatana haihibada Manipur kaiba bisilamdamasida khundaminariba kanglu furu khudimaki mangjaboigani aikhoi punamaki mangjaba si thoktanaba yariba makai kanglu furu singasi amatuaina konsinduna lamdamasida law and order ningthina ngaksianduna thambatai Haujik laribi isu singasi irang amada thokandana yamna systematic oiba mawngda loisinba yaba ngaktani lamdamasida khundaminariba kanglu furu khudimakna Manipur kaidanaba punamakna honaminasi English singaniga kunga humdoi gi me amadagi haurakhiba kangluk irang asina maram oiraga sakwa thawrang ki thabak sing mapung phana pangthokpa ngamhaudri lenga haibisi bus amagumani amasu ngasina yumnam khemsana lusing ba anobo lenga ma lakli anobo lenga asina lambi thong sembegi hauraga tuan bi yefa thawrang ki thabak thoram sing angam bathaka pekhali Masi apaba khudamni kai samthong kendra gi manungda lariba lambi sing amati lanai imung singi konthong yoba koilas thaba bisma ki panamni thaba si mahakna mapung phana na ba angam thakta honagani haki soklaba kuki ahum RIMS ta layeng sa thaba yahandaba si human right khongauna bani kohor haukiba tang taraga mangana kangpopi district ki manung sanba lairon bai faida
NSCN-IM amasum masigi proxy ZUF kiana bombing tawduna koki ohum aso apanangan kibagi thawdo do akan mamon kanem tawi thawong asi kulai pai de civilians ngi matak sataba terrorism yoba thawdoni amaramda thawdo odur sokiba mi ohum imphal gi RIMS da treatment sataba yahanda bahibasi yamna ikai ningai ne masu thawong asi human right khongona bani haina koki organization for human right trust ki maikai digi thadorakpa sirol aman hairi sirol sinama khata na hairi bana soklaba miyoi singadu RIMS santi oina emergency cord lainabigi ayaba pibigi mahota yamlaba miya makoi singadu hospital asidi admit tawdunaba protest atakhiba duda security gi maikai digi su tear gas kaptuna miyam adubu tan khaina bonaki ethnic identity da yumpham oiraga tamthina soklaba miyoi singadu emergency medical treatment sathabada athingba pikhiba si yamna sakhataba thawani thawong asi medical ethics ki fundamental principles singadu violate tawani amasum Indian Constitution Article 21 gi makhada piriba rights sing amasum international humanitarian law khongkauna bani hospital ama haibisi asokpa singwe bi yamna same oiba mafam ama ohengadabani kangluk ki line da yenglaga thabak tawgadaba mafam amanati hairi amaramda hairiba lairon by fegi attack to scenery ba miyoi father logeva sarakpi gadabni attack adu konsa kulda ladiba CRPF post mayadagi satharakhi boibana thawdo osigi matan akaknaba matamgi manungda investigation sathaduna mara leibising adu fagadabani RIMS da laikatnari ba kuki youth ahum adu state government na makoigi safety amasum security pi gadabani loinana makoi ahum adu mapung fana medical treatment sathagadabani makoigi guardian singda facility kudimak pi gadabani makoigi career ayat apan pirak pamiyoi singamasum organization kudimaki matat akan me excel lakut kadabani irang asina khwaidigi satheng phangliba lairon baifai amasum kokizo bele sing yamna effective oiba madi mesang mikhai naida security cover tau gadabani look asigi maike digi hiram sing asigi matangda National Human Right Commission Supreme Court of India constitutional amadi institutional authority kudimak mayek sing khanganduna justice ki damak sabsana thengnagani hari Forest Department ga loina usara thariba sid ayat apan piraklabadi madura thulakpa apapataki daita pumba masa masa na pugadabani mai haurol dagi langthel khunja singi lam oiduna leraklaba piba kunjanamadi khenam singol kanago makhang lukfurup amatana makoigi lamni haina claim torak yaroi makata na mafam asida kunjasna law singu tawa amadi forest department ga loina usara thariba sida kanago amatana ayat apan piba masum ekhai thingai ba pibi yaroi nampuda ayat apan piraklabdi madura thulakpa apapataki daita pumba masa masa na pujagadabani haina salaisa pibarel apun malup langthel na thadorakpa sirol amana hari sirol asina makata na hari bana piba kunjulamasung khenam hariba singolasi langthel umanglai gi sarwam oina sahi sa kya gi mamangdagi ritual practicing tokpam oina ngasi phawba lakni mafam asigi singkhong da hauji langthel kunjasungna khundaduna ladiba mafamni mafam asida khundarakpadagi kunjasung law singu taw yauna ngallingi matamdagi singyan pham I phanpham amadi sanjabung oina sisinaduna lakibani mafam asi Manipur state darbar na inglising amaga samapan ga kunthra ga nithoida belly based reserve forest oina lakthok tuna khunja singi lamni haiduna mayek singna dikrabani masigi mathakta singsang pareng singa si 1891 gi Anglo Manipur war British singi lanban oina sijina kiba yamna maru oiba historical place singi manungda amani biba konjin amadi khenam singolbu lamyeng sing haina maming thon ma yaroi Lana kulamagi lamgi maming thonjilakpa haibasi leiba asida satnariba logi wangani yamna ngakpa amadi singol asidagi kilometer taraga manga lapna leiba lamlong kulen village khunjani haiba khutpu amana makhoigi lamni haina phongdorakibasini masi suoi oithokpa yaroidaba mani masi Patalen sunati matamamada khulai paibisna khunjasing pharaga house tax loram ki habisina lamnamasigi mapuwe biaroi masidi namfugi illegal tax extortion ki thamani mamangdigi singol sibu law singu tawba haira thaba masung usara thaba na singu kya yet pa yauna athingba kya sathaduna lakli